Augustani Imphal, Nolini Devi na pau pazari, ahan bata madu iba pau. Mukhyamantri N. Biren Haidi, Anganwadi workers helper amasung asasingi thagi oniradim hengat padanatana CMHDG kudong saba piragani. Manipur da hokiba pungkun madi damyo itaramatoi nauna COVID-19 positive oide, positive oibagi sangsada sino dasmik taret kaktani. Mukhyamantri na haidi, sakot pa raja ama oirak na bahut na bada haitoi sing toira bamyo kayagi gyan lausing punchin ba tangay fate. Pradhan Mantri na Prayagraj da pangtok patauram amada nupi singi self-help group ki bank account singda lupa koti lising ama hapsin kre amasung election laws amendment bill ngasi Rajya Sabha na ayaba piki bakalwina na sangsat na ain na si pasto kre. Leibag asina COVID vaccine dose ko ti sama yang kay na kap na bahut na ringai sedak asida anoba corona variant thorakle hari basina amukasu nungnang papukhale. Piba masida ikoina tabiriba miyam da hekya ba makai athuba matamda vaccine dose su na kapthok pinaba amasung atopa miyosing vaccine kapada mateng pangpinaba apil tawjari. Laichet asida ki ngakthok na ba achamba thawung ahum asi inbiyo. Face mask supiyo puttaruki social distancing tambiyo. Maimit amadi khusa seng na hamdok piyo. COVID-19 ka mari le na ba ipaw singi damag National Helpline number sing 011-2397-8046 amasung 1075 ta aduga Manipur ki helpline number sing 0385241168 amasung 1800-345-3818 ta phone to biyu. Hawjik mapungoy papaw. Mukhyamantri Nongthombam Biren Singh na haidi Rajya Siki Anganwadi workers helper amasung asasingi thagi honorarium hengat padanatana CMHDG khudong saba su piragani. Imphal ki Palace Compound Labor City Convention Center da IT Enable Mega Convergence of Health Nutrition Education haudopagi thauram da wangang bada Mukhyamantri na hai. Anganwadi worker amasung asasingi hauzik piriba honorarium asida lupa lising amamam hengalagani aduga Anganwadi helper gina lupa sangma hengalagani. Mahang na hai, Rajya Sita Lairiba Anganwadi worker helper amasung asa lising kunmanga changwa romda CMHDG khudong saba piduna makhoigi ana layeng singdasu kana halagani. Mahang na hai, ahan bagi oina Anganwadi worker lising ani satukta mobile phone pikre ngasi punna mobile phone lising mapan chamapan nipumapan makhata na pithabani. Mobile phone ki kudong saba lairiba di healthcare worker singna thabak sing matam sana masung magun laina mipung kuding magta yohon bada chaung na mateng oigani. Mahang na hai, Rajya Sita Lairiba Anganwadi Center amamambu sarkar ki official amamam na adopt tawhanduna hena magun laiba Anganwadi Center ohin na bahona ragani. Masina angang singda masi oiba sinjak phanghan badasu chaung na mateng oiragani. Manipur da lairiba ikhoigi department Punamakida Labour Officer Mayam Sina Angawadi Center Ladies in Amam adopt on the sea and Namadugi, a quick decision low Rubani, Aduna Sip Secretary Namadugi, formally officers into Pazana Kanto Piragane. Amam adopt on Jeba, but the competition camp lacking over camp parking over Sana Papa Fangani Ang Sindu Data Nalani. Timely Bizabungamani, the port quality control Tobungamani, officers machine to give the salience, Lani, salience in the sense, healthy competition. Mukhyamantri na hai, CMHDG scheme na Rajya Siki Zila Tarataruki Kungang Humpumapan Konchin Bangamle. Scheme Masiki Makada Huzik Pawbada Mio Lising Tarani Pansato Kumputarani to register Tore, Amasung, Mio Lising Taratare Zamli Ama Layang Kre. Mukhyamantri na hai officer sing masa masagi thabak mafam singda leinaba mahakna chief secretary da pauktak pikre masina mafam aduki miyamda kendra amasung rajya sarkar na piriba khudong chaba sing panghanbada chaungna mateng oigani mahakna hai officer sing leinaba hujik phawbada transit accommodation 18 tungan pa mafam singda sakre Sri Birena Integrated Education Management System ki makhada mahiroi lising manga dangasi mobile tablet sing hentokhi mahakna hai Trifed ki makada Rajya Sita Hokiba Sahi Ohum Asida Self-Help Group Samli Semki Masina Tribal Nupi Lising Nifumatoi Romda Tabak Piri Mukhyamantri na hai Taurang Asina Kungangi Sanmitlon Pagadhan Bada Zauna Mateng Oide
सेल्फ हेल्प ग्रुप सिंगी वर्कसेट गोडाउन अमसुंग ड्रायर चामनिफु सानबा RIDF तगी लोन की सेंफम ओइना लुपा कोटी कुंतरुक काइथुरकले ngasi थौरम तुदा मंत्री सिंह MLA सिंह सरुक याखी IT enable mega convergence of health nutrition education की थौरम असी मणिपुर की टुवान जिला हेडक्वार्टर सिंगदसु ngasi पांगथोखी Tawal Jila de Jila Adugi Deputy Commissioner Ahantem Subasna, Taurungi Saruk Ama Oina Kangalaba Anganwadi worker, nurse Amasung Asa worker Singda, smartphone Amasung tablet in Toki. Ziribam Jila ki Oina Su Taurum Asi Ziribam Municipal Council ki conference hall the Fang Toki, Taurum to the Mahiroi Manga, ANM Manga Amadi Family Health Services ki, Mioi Anida tablet Amasung cell phone ching in Toki. Manipur hoki bapung kunmari da mioi tara matoi nauna COVID-19 positive oiba thingnaki ngasi ki oina positive oiba ki sangsa da sino dasmik tare ni hari ba matam asida positive oiba mioi amata siki bagi paulaite raija ki hakshal bibhag na thokpa cherol amata hai hauji phawbada laichat asida gi lekhi daba punpa masing lising machama panmar putara manga sure apunba positive case lak ama lising kun manga satuk humpuma toi gi manungda lak ama lising kulumdoi samri humpuma toi naba phakre Naba Pabagi sang na sa damar putarani pantasmik ani mga ni housing active case ani mga lady Manipur da ngasi numidang wanam pawbada punna vaccine dose lakuni to lising marpu sumna ni putaret kapkre masigi manungta ahanba dose oina lak tara humdoi lising tara mari satuk kuni thoi amasung ani suba dose oina lak mapan lising humpu mga sami kon mga ni ngasigi oina dose lising mari chumna humpu tara taret kapkhi Raja sida COVID-19 की लाइसेंस संदोरक पर थिंगना बगी पांदमदा राज्य सरकार ना नवंबर कुंड की चना हलखिबा COVID-19 की SOP अमदी गाइडलाइन सिंग अदु मखाताना मथंग सही की जनवरी कुन फावबा चननबा हुकुम अम थोखरे राज्य की चीफ सेक्रेटरी सु ओरिबा स्टेट एग्जीक्यूटिव कमिटी ऑफ स्टेट डिजास्टर मैनेजमेंट अथॉरिटी की चेयरपर्सन डॉक्टर राजेश कुमार ना सही तौदुना थादोरकपा जेरोलसिना हाई November kunda thokiba hukum atuda laichat manungda komthokiba thabak thoramsing adu makhatana SOP ngakna sanagani adubu miyam tinba thoramsingda saruk yaba mipum khudimangna face mask suksoi soidan upkadabani jila ki district commissioner singna miyam tinba thoram siliba kangbu aduda mipum khudimak suksoi soidana mask upan gadabani haibasi khanghan gadabani Deputy Commissioner Madi SP Singna Police Officer Sing Thaduna Mipum Kudimak Marks Ubli Bara Habadusu Yang Singani Ganagumba Amana Marks Ublam Dabatarabadi Mio Eduki Matakta Tauram Silang Liba Kangbu Aduda Fine Tian Gatabani Malim the Tingnariba COVID-19 Gilaichat Asina Mio Kayagi Punsi Mangan Bakaluinana Summit Londa Sauna Akaiba PD Idamasiki Matang the COVID-19 Laichat na Chokaliba Manipuri Summit Lon Asi Mataukaram na Sakot Hangani Amadi Pradhan Mantri Awaz Yosna Credit Link Subsidy na Miam the PD Bakanabasing Asigi Matangda Fantobi Housing Finance Company Limited ki Chairman cum Managing Director Toksom Hemoga Unaduna Wari Watai Sanabagi Torum Ama Ayang Ayuk Pungtareta Sandok Sagani Agaspani Imphal gi ipau kangpuna puthokpa wari watai sanabagi thorum adu kangla amadi sangai channel animakta taba phangani masiga loinana AIR Imphal gi YouTube channel dasu live streaming tawgani tabi ba pawsi Akasbani Imphal dakini Mukhimantri Nongthomba Biren Singna haidi Raija sida haithoi singthoi ba myoi kaya marum leidi apun ba sakhat ba raija ama purakna ba hona bada aikhoi gi longsingi gyan punchin ba tangai fadi Present status of Manipur economic opportunities and the challenges haibasigi matangda Manipur University re satharakpa numit nini ki khanane nabagi thorumda saruk yaraduna Mukhimantri na hai Manipur achi apikpa raija ama oijarabasu MSME ki lamda khwaidagi masing yamna registration tawba raija ama oidi MSME ki lamda hauji phawbada mioi lak ama hena thabak pikre haidaduna singi jila singda leiriba self help group singi thabak thoram sing pakthok sauthorakli Atmanirbhar Bharat ki matang da falladuna Mukhimantri hai sarkar asina marumdom lepsaba ngamna bagidamak fisheries yauna tungan pe yai pathaurang ki scheme kayamarum paikali Sirbiren hai haukiba sahi mari khara helakpa asida raija asida chawkhat bagi mami nikthi jana taba ure sarkar ki tungan ba flagship program sing grassroots level da nikthi na chana hali One one product say hogre khogi government side gi nole banana gi adagi fruit ka chai lemon yo hai jisi jo koi model village am semba karma model kare hai banana se ga mari le factory yauna madad hambi marketing gi facility yauna madad le to comprehensive
Sumaito kan ape government side ke sukra identify to like zeri adonga si horin kan assembly level committee aduna fazana study lo kana karai appropriate hoye sima session to biro Center for the Studies of Social Exclusive Policy Manipur University na Economic and Resource Development Organization ka punasinba Thauramatu da MLA Karam Syam MU ki Vice Chancellor Professor L Lokendro na singba charuk yaki Mukhyamantri N Biren na ngasi Manipur gi singki jila mari da leiba longmi sani tarada lupa koti amal lakh 13 ki senpam longmi sing adugi bank account ta hapjinkhre ngasi CM na secretariat ta pangthokpa achamba thauram amada Tamenglong Senapati Churachandpur amasung Sandel jila singgi longmi singda Rajya ki Travel Affairs and Health Department ki tongan pa scheme asiga mari lenana senpam adu hapki bani scheme sing asigi implementing agency na Manipur Organic Mission Agency ni Manipur ki thangta gi mahibu mapung phana hinghanna ba amadi sakhodhana bagi pandamda Rajya ki Mukhyamantri na anirak suba oina thangta gi met amadi atopa khuju khulai kaya yenthoki ba adugi damak thangta loisang sana kunung gi maikei dagi Mukhyamantri N Biren bu thagat phungdorakli Mathang sahida pangthoka dawriba Manipur Bidhan Sabha Mikhal ga mari leinana ani suba round gi EVM amasung VVPAT ki checking Imphal East jila gi Porompata leiba Panchayat Bhavan da December 28 ki ayupung 8 dagi chathaba huragani haina DEO Imphal East jila gi cherol amana khangalakli Hariba ani suba round gi checking asida Imphal East jila da leiba sakangnaba National amadi State Political Party singna makoi gi mihut sing tharaktuna saruk yana na basu cherol asina makata na hairi Nehru Yuba Kendra Sangathan Imphal na sintuna ngasi Lampel Pataleba DC office ki Kombirai conference hall da sabka sat sabka bikas sabka biswas sabka prayas sabat team da Rajya thaki oiba declamation contest ama pangthokre contest achi mathang sahi ki Republic Day lisingani kunga mari lenana pangthokpani contest achi da Manipur gi tungan ba jila mapan gi contest singda makuk tarakpa contestant mapan na saruk yaki ngasi ki contest adu da Imphal West jila dagi singkai nganbi takelak pamna ahanba Tawal jila dagi khangembam dayapatin ani suba amasung Senapati jila dagi loko kachine na ahum suba position taki Yangkom Natajit College of Nursing ngasi kaksing gi Jiban Hospital Complex ta hangdokre Hospital asigi Managing Director Dr. Yangkom Ashok Kumar Singh na Nursing College adu hangdokhi College asida BSc Nursing gi course hangli Manipur State Power Company Limited MSPCM ki Manipur State Load Dispatch Center na LDCS ke award lisingani kunmato gi Emerging State Load Dispatch Center ki category da ahan pa mana phanglakle mana asi December 13 ta gi 19 phawba West Bengal ki IIT Kharagpur da pangthokiba mapan chuba International Conference on Power System lisingani kunmato da pirakibani Kaisampat substation dagi lakwa 11 kV Secretariat feeder asigi Govindaji Temple da samjin sajin bagi thabak hayeng ayupung 9 dagi 13 phawba tawgadabana Village Compound Masalaima Mahabali Hauki Bank amasung Thangapat mapan gi area da hariba pungpham asida mai thaba lepkani Akashbani Imphal dagi pau tabiri Pradhan Mantri Narendra Modi na ngasi Uttar Pradesh ki Prayagras da pangthokpa nupi singbu sakti hengkadhana bagi thauram amada nupi singgi oiba self-help group singgi oiba bank account ta lupa koti lising ama hapjinkhre ngasi ki thauram tuda sarkar gi tongan pa scheme singgi beneficiary singgi lupi lakh ani hen bana saruk yakhi Election Laws Amendment Bill ngasi Rajya Sabha na ayaba piki bagaloina na sangsad na ain nasi fast tokre haujik chana bagi pau Tari suba Imoinu Trophy Village Wise Men's Open Football Tournament ki ngasi sana ki ba match singda lamlai na NKFC nungadabu panjel amasinoda YPF yang pokpina YDCA tamna pokpibu panjel amasinoda SPYC seijangna YDCL pungdong bambu panjel amasinoda thoikre aduga ONYC Okshuga SYC sana sabiga panjel amamap janoduna drosen kre Losilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask supa phutaru lamnana leiba khutchamati maibi tarutana na thamba haiba achamba thawong singa si gangna chatpinaba amuk hanna ningsingjari aroibada maroiba pau amuk hanna Mukhyamantri N Biren Hari Anganwadi Worker Helper amasung asa singi thagi honorarium hengatpada natana CMSD gi khudong saba piragani Manipur da hokiba pung kunmati da myoi 13 nongna COVID-19 positive oire positive oibagi sangsa da sino dasmik taret kaktani Mukhyamantri na hari sakhotpa rajya ama oirakna bahona bada hitoi singthoi ba myoi kayagi gyan losing punchin ba tangai fade Pradhan Mantri na Prayagras da pangthokpa thauram amada nupi singa self help group ki bank account singda lupa koti lising ama hapsin khre
अमसुंग इलेक्शन लॉज अमेंडमेंट बिल ngasi राज्य सभा ना अयाब पीखिबगा लोइनाना संसद ना आइन नसी पास तौखरे पाउलोइ जरे